ꯂꯣꯀꯦꯜꯒꯤ ꯊꯥꯡꯅ ꯐꯣꯔꯦꯟꯒꯤ ꯃꯑꯣꯡꯗ ꯀꯛꯄ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯆꯥꯝꯕ ꯀꯛꯄ ꯃꯇꯣꯟ ꯆꯣꯡꯕ ꯆꯥꯝꯕ ꯀꯛꯄ ꯍꯧꯕ ꯖꯞ 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 ꯀꯛꯄ ꯃꯩ ꯆꯤꯡꯂꯣꯟ ꯀꯌꯥ ꯀꯌꯥ ꯂꯥꯟꯅ ꯖꯤꯔꯤꯕꯥꯝ ꯀꯧꯕ ꯂꯝꯗꯝꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯄꯤ ꯈꯥꯡ ꯌꯣꯠꯀꯤ ꯈꯥꯡ ꯈꯣꯛꯄ ꯆꯅꯝ ꯈꯣꯛꯄ ꯊꯥꯎ ꯂꯥꯛꯑꯦ ꯊꯥꯎ ꯃꯨꯟꯕ ꯑꯍꯥꯟꯕꯗ ꯂꯧꯈꯠꯆꯔꯤꯕ ꯃꯔꯣꯏ ꯇꯤꯜꯍꯧ ꯃꯔꯣꯏ ꯇꯦꯖꯄꯇꯥ ꯂꯥꯛꯄ ꯁꯤꯗꯤ ꯖꯔꯞꯅꯤ ꯑꯣꯠꯄ ꯆꯅꯝ ꯂꯥꯛꯄ ꯑꯣꯠꯄ ꯑꯍꯨꯝꯁꯨꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯂꯥꯛꯄꯤ ꯑꯣꯠꯄ ꯇꯤꯡꯈꯪ ꯃꯔꯣꯏ ꯂꯥꯛꯁꯟꯕꯤ ꯑꯣꯠꯄ ꯐꯗꯤꯒꯣꯝ ꯃꯔꯨ ꯖꯤꯔꯥ ꯂꯥꯛꯁꯟꯕꯤ ꯌꯥꯒꯗꯧ ꯃꯥꯟꯕ ꯑꯣꯠꯄ ꯃꯆꯨ ꯂꯥꯛꯑꯦ ꯆꯥꯟꯅꯒꯗꯕ ꯆꯥꯡ ꯈꯥꯕꯩ ꯂꯥꯛꯁꯜꯂꯦ ꯖꯔꯞ ꯈꯥꯕꯩ ꯅꯠꯇꯦ ꯖꯔꯞ ꯂꯥꯛꯁꯜꯂꯦ ꯑꯣꯠꯄ ꯃꯔꯣꯏꯕꯥꯛ ꯐꯗꯤꯒꯣꯝ ꯂꯥꯛꯁꯟꯕ ꯄꯗ꯭ꯔꯠ ꯄꯗ꯭ꯔꯠ ꯊꯦꯛꯑꯒ ꯊꯥꯛꯄ ꯑꯣꯠꯄ ꯃꯇꯥꯡ ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯃꯤ ꯑꯃꯒ ꯃꯥꯟꯅꯗꯦ ꯑꯩꯒꯤ ꯑꯣꯏꯕ ꯁ꯭ꯇꯥꯏꯜꯗ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯖꯔꯞꯁꯤꯅ ꯇꯧꯔꯒ ꯌꯥꯕ꯭ꯔꯥ ꯌꯦꯡꯕ ꯌꯥꯗꯧ ꯃꯥꯟꯕ ꯃꯣꯔꯣꯛ ꯑꯁꯨꯕ ꯑꯀꯨꯞꯄ ꯑꯇꯣꯏꯕ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯑꯁꯤꯅꯆꯤꯡꯕ ꯂꯥꯛꯁꯟꯕꯤ ꯌꯥꯗꯧ ꯃꯥꯟꯕ ꯑꯣꯠꯄ ꯁꯤꯡ ꯈꯖꯤꯛꯇꯪ ꯊꯥꯗꯖꯕ ꯑꯣꯠꯄ ꯆꯥꯟꯅꯒꯗꯕ ꯊꯨꯝꯒꯤ ꯆꯥꯡ ꯊꯥꯗꯖꯕ ꯑꯣꯠꯄ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯌꯥꯔꯒꯗ꯭ꯔꯥ ꯌꯦꯡꯕ ꯖꯔꯞ ꯂꯥꯛꯁꯟꯕ ꯑꯗꯨꯗꯒꯤꯗꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯌꯦꯟ ꯂꯥꯛꯑꯦ ꯊꯥꯗꯖꯕ ꯑꯣꯠꯄ ꯈꯔ ꯆꯤꯟꯕ ꯈꯥꯡꯁꯦ ꯈꯔ ꯄꯤꯛꯃꯟꯕ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯝꯅꯕ ꯑꯣꯠꯄ ꯁꯤꯟꯕ ꯊꯨꯡꯉꯕ ꯑꯣꯏꯕ ꯑꯣꯏꯗ꯭ꯔꯤꯕ ꯁ꯭ꯋꯥꯏꯗ ꯈꯔ ꯋꯥꯠꯂꯤꯕ ꯑꯣꯏꯕ ꯑꯗꯨꯕꯨ ꯑꯗꯨꯝ ꯌꯥꯅꯤ ꯁꯥꯒꯠꯂꯀꯥꯟꯗ ꯂꯣꯏ ꯁꯝꯅꯈꯤꯗꯣꯏꯅꯤ ꯃꯇꯥꯡ ꯑꯁꯤꯗꯒꯤꯗꯤ ꯀꯨꯞꯄ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯍꯥꯡꯉꯒ ꯌꯦꯡꯕ ꯑꯩꯁ ꯈꯔꯗꯤ ꯇꯥꯔꯦꯍꯦ ꯖꯔꯞ ꯂꯥꯛꯁꯜꯂꯦ ꯈꯖꯤꯛꯇꯪ ꯑꯣꯜꯂꯒ ꯃꯅꯤꯡꯗ ꯀꯔꯤ ꯀꯔꯤ ꯅꯞꯄ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯕꯗꯨꯃ ꯌꯦꯡꯖꯒꯦ ꯃꯍꯤ ꯍꯥꯞꯇ꯭ꯔꯤꯉꯩ ꯃꯃꯥꯡꯒꯤ ꯌꯥꯗꯧ ꯃꯥꯟꯕ ꯑꯁ ꯈꯔ ꯀꯥꯔꯤ ꯇꯧꯔꯛꯄꯗ ꯏꯁꯤꯡ ꯍꯩꯖꯤꯟꯕꯗꯣ ꯚꯤꯗꯤꯑꯣ ꯅꯝꯍꯧꯗꯕ ꯁꯤꯒꯤ ꯆꯥꯡꯗ ꯂꯩꯔꯦ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯑꯦ ꯅꯝꯁꯤꯟꯕꯐꯥꯎ ꯉꯥꯏꯕ ꯇꯥꯔꯤ ꯁꯧꯕ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯑꯝꯕꯗꯨ ꯈꯔ ꯃꯈꯩꯗꯤ ꯐꯔꯦ ꯖꯔꯞꯁꯦ ꯑꯝꯇꯪ ꯂꯥꯛꯁꯟꯖꯒꯦ ꯃꯔꯣꯏꯒ ꯁꯤꯡꯒ ꯊꯥꯛꯄ ꯃꯩ ꯃꯨꯠꯄ ꯁꯤꯒꯤ ꯆꯥꯡꯗ ꯂꯩꯔꯕ ꯍꯥꯏꯐꯦꯠ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯁꯤꯗ ꯈꯖꯤꯛꯇꯪꯈꯛ ꯁꯨꯝꯅ ꯍꯥꯞꯊꯖꯔꯦ ꯃꯀꯟꯒꯤ ꯀꯟꯗꯤꯁꯟ ꯂꯦꯟꯗꯤꯡ ꯁꯥꯏꯠꯇ ꯑꯁꯨꯝꯅ ꯂꯩꯔꯦ ꯇꯤꯜꯍꯧ ꯑꯅꯤꯗꯪ ꯆꯅꯝ ꯑꯅꯤꯗꯪꯒ ꯂꯪꯊꯖꯔꯦ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯍꯩꯊꯖꯕ